ꯃꯁꯛ ꯌꯦꯡꯉꯣꯗꯅ ꯑꯣꯛꯁꯦ ꯊꯣꯡꯗꯣꯏꯅꯦ ꯑꯣꯛ ꯊꯣꯡꯕ ꯑꯃꯅꯦ ꯑꯣꯛ ꯁꯤꯡꯖꯨ ꯑꯃꯅꯦ ꯇ꯭ꯔꯤꯄꯨꯔꯥ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯗꯨꯒ ꯑꯣꯛ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯖꯔꯛꯀꯦ ꯇ꯭ꯔꯦꯡ ꯑꯣꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯐꯨꯠꯂꯛꯀꯦ ꯐꯨꯠꯄꯅ ꯍꯥꯎꯋꯦꯕ ꯏꯁꯤꯡ ꯍꯩꯔꯛꯑꯒꯦ ꯑꯣꯛꯁꯦ ꯐꯖꯅ ꯐꯨꯠꯂꯦ ꯄꯨꯡ 1 ꯃꯈꯥꯏꯃꯨꯛ ꯂꯣꯏꯁꯜꯂꯒꯦ ꯑꯋꯥꯕꯗꯨꯒ ꯍꯥꯞꯆꯤꯜꯂꯦ 와우, 한. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯄꯣꯔꯛ ꯊꯣꯡꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯃ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯠꯅꯤꯗꯨꯅꯦꯕꯀꯣ ꯑꯣꯛ ꯀꯦꯞꯁꯨꯜ ꯉꯥꯛꯇ ꯇꯧꯕꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯥꯛꯅꯝꯅꯦꯕ ꯑꯣꯛ ꯉꯥꯛꯇ ꯇꯧꯔꯒ ꯄꯥꯛꯅꯝꯅꯦ ꯇ꯭ꯔꯥꯏ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯉꯥꯛꯇꯅꯦ ꯁꯤꯕꯨꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯗꯨꯒ ꯄꯣꯔꯛ ꯉꯥꯛꯇ ꯆꯥꯏꯌꯦꯅ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯁꯟꯒꯤ ꯚꯤꯗꯤꯑꯣ ꯁꯟ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦ ꯑꯗꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯆꯨꯞꯄ ꯍꯧꯔꯒꯦ ꯃꯍꯤꯅꯤꯀꯣ ꯃꯍꯤꯒꯗꯤ ꯍꯥꯎꯗꯣꯏꯅꯤ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯈꯣꯏ ꯁꯥꯕꯤ ꯑꯣꯏꯗꯣꯏꯅꯦ ꯃꯣꯔꯣꯛ 맛있게 생겼거든요. ꯃꯌꯥꯝꯁꯤ ꯇ꯭ꯔꯥꯏ ꯇꯧꯖꯔꯤꯀꯣ ꯃꯈꯣꯡ ꯑꯔꯣꯏꯕꯤ ꯆꯥꯎꯁꯜꯂꯒꯅꯤ
ꯈꯨꯍꯥꯎ ꯑꯃ ꯄꯦꯜꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯅ ꯑꯣꯛ ꯄꯥꯛꯅꯝ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯁꯤꯅ ꯃꯣꯔꯣꯛ ꯁꯥꯅ ꯍꯥꯎꯕ ꯆꯝꯇꯛ ꯇꯧꯔꯒ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ Oh, sorry. Oh my god. Một xám gì Angang yam lang ko Angang yam lang mayam Angang si ngak tang lay thua lagi 모락도 사업나 시. ꯃꯌꯥꯝ ꯍꯥꯎꯏ ꯂꯦꯇꯦꯁꯇ ꯌꯣꯝꯊꯔꯒ ꯑꯩꯅ ꯆꯥꯔꯛꯀꯦꯁꯦ ꯑꯣꯛꯁꯦ ꯀꯦꯞꯁꯨꯜ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ 마시가 요마 잡에 구하오리자 ꯑꯩ ꯁꯤꯁꯦ ꯁꯤꯂꯣꯡꯗ ꯄꯨꯂꯤꯁ ꯕꯖꯥꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯈꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯅ ꯇꯧꯕꯁꯤꯅ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯉꯥꯔꯤ ꯌꯥꯎꯋꯤꯅꯀꯣ ꯁꯤꯠꯅꯥꯜꯂꯦ ꯁꯤ ꯄꯥꯛꯅꯝꯅꯅꯦ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯍꯥꯞꯇꯕꯅꯤꯅ ꯆꯝꯇꯛꯅ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯛꯇ ꯆꯥꯃꯜꯂꯦꯅ ꯑꯣꯛꯀꯤ ꯃꯊꯦꯜ ꯈꯔ ꯇꯧꯕꯅꯤꯗ 하오면 이 립스
ꯁꯤꯃꯗꯤ ꯈꯥꯛꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯁꯛ ꯐꯖꯕꯗꯣ ꯀꯧꯊꯣꯔꯛꯑꯒꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯏ ꯎꯜꯂꯣꯁꯨ ꯎꯔꯔꯣꯏꯌꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯣ ꯁꯤꯗ ꯍꯥꯏꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯁꯥꯎꯔꯛꯀꯅꯤꯕ ꯁꯤꯗ ꯑꯣ ꯃꯥꯗꯤ ꯌꯥꯎꯗꯣꯏꯅꯦ ꯚꯤꯗꯤꯑꯣ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯝꯃꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯥꯏ ꯑꯗꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯔꯝꯃꯣ ꯀꯃꯦꯟꯁꯨ ꯇꯧꯔꯝꯃꯣ ꯇꯧꯔꯝꯃꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯩꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯂꯚ ꯌꯨ